ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯃꯥꯔꯆ ꯇꯔꯥꯒ ꯃꯥꯄꯟ ꯐꯥꯎꯕꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯂꯒꯅꯤ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ꯫ ꯇꯔꯥꯒ ꯅꯤꯊꯣꯏ ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜ ꯉꯔꯥꯛ ꯍꯥꯏꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯕꯤꯖꯦꯄꯤꯒꯤ ꯂꯩꯉꯥꯛ ꯑꯃ ꯃꯥꯔꯆ ꯇꯔꯥꯒ ꯃꯥꯄꯟ ꯐꯥꯎꯕꯗ ꯁꯦꯝꯂꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯀꯤꯌꯔꯇꯦꯀꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯁꯟꯖꯦꯟꯊꯣꯡꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯕꯪꯒ꯭ꯂꯣꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯥꯅ ꯍꯥꯏ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯆꯠꯅꯕꯤ ꯃꯇꯨꯡꯏꯟꯅ ꯉꯁꯤ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯅꯅꯕ ꯒꯕꯔꯅꯔꯗ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯌꯨꯡꯕ ꯄꯨꯡ ꯇꯔꯥꯒ ꯅꯤꯊꯣꯏ ꯃꯤꯅꯤꯠ ꯅꯤꯐꯨꯔꯣꯝ ꯇꯥꯔꯛꯄꯗ ꯔꯤꯖꯥꯏꯟ ꯇꯧꯕꯒꯤ ꯆꯦꯔꯣꯜ ꯑꯗꯨ ꯔꯥꯖꯚꯕꯟꯗ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡꯒ ꯄꯨꯟꯅ ꯆꯠꯇꯨꯅ ꯄꯤꯁꯤꯜꯂꯨꯕꯅꯤ꯫ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯅꯕꯒꯤ ꯆꯞ ꯆꯥꯕ ꯃꯁꯤꯡ ꯑꯗꯨ ꯕꯤꯖꯦꯄꯤꯗ ꯂꯩꯔꯦ, ꯑꯗꯨꯕꯨ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡꯏꯟꯅ ꯀꯣꯑꯣꯂꯤꯁꯟꯒꯤ ꯆꯠꯅꯕꯤ ꯀꯥꯏꯍꯜꯂꯣꯏ꯫ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯃꯤꯔꯦꯞ ꯑꯅꯤ ꯑꯃꯁꯨꯡ ꯕꯤꯖꯦꯄꯤꯗ ꯁꯧꯒꯠꯄꯒꯤ ꯄꯤꯁꯤꯜꯂꯛꯈꯤꯕ ꯂꯦꯇꯔ ꯑꯣꯐ ꯁꯄꯣꯔꯠꯀꯤ ꯆꯦꯔꯣꯜꯁꯤꯡ ꯐꯪꯂꯦ꯫ ꯃꯁꯤꯗ ꯅꯠꯇꯅ NPFꯁꯨ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯌꯥꯎꯅꯤꯡꯒꯅꯤ ꯊꯥꯖꯩ꯫ ꯃꯔꯝ ꯑꯗꯨꯅ ꯅꯧꯅ ꯁꯦꯝꯂꯛꯀꯗꯧꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯌꯥꯝꯅ ꯃꯔꯥ ꯆꯦꯠꯄ ꯃꯤꯌꯥꯝꯒꯤ ꯑꯋꯥꯠꯄ ꯈꯨꯗꯤꯡꯃꯛ ꯐꯪꯍꯟꯕ ꯉꯝꯒꯗꯕ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯒꯅꯤ꯫ ꯏꯂꯦꯛꯁꯟ ꯃꯅꯨꯡꯗ ꯑꯁꯣꯛ ꯑꯄꯟ ꯃꯤꯑꯣꯏ ꯈꯔ ꯂꯩꯈꯤꯗꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦ, ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡꯁꯤꯡ ꯄꯥꯡꯅꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤ ꯂꯥꯛꯄꯒ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡꯁꯨ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯃꯤ ꯃꯤꯂꯤꯌꯟ 2.5 ꯍꯦꯟꯅ ꯌꯨꯀ꯭ꯔꯦꯟꯗꯒꯤ ꯆꯦꯟꯈ꯭ꯔꯦ UN꯫ ꯔꯨꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯂꯥꯟꯗꯥꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛ ꯃꯤ ꯃꯤꯂꯤꯌꯟ 2.5 ꯂꯥꯈ 15 ꯌꯨꯀ꯭ꯔꯦꯟ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯂꯥꯟ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯤ ꯂꯥꯈ 10 ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯃꯍꯩ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯇ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯌꯥꯝ ꯄꯥꯛꯇꯛꯅꯅ ꯂꯥꯟꯖꯦꯟꯅꯍꯟꯈꯤꯕ ꯑꯗꯨ ꯐꯦꯕ꯭ꯔꯨꯋꯥꯔꯤ 14ꯗ ꯍꯧꯈꯤꯕ ꯃꯍꯥꯛꯅ ꯋꯥꯈꯜ ꯏꯆꯥꯎꯅ ꯂꯥꯟ ꯑꯃꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨꯗ UN ꯔꯤꯐ꯭ꯌꯨꯖꯤ ꯑꯦꯖꯦꯟꯁꯤꯒꯤ ꯆꯤꯐ ꯐꯤꯂꯤꯞꯄꯣ ꯒ꯭ꯔꯥꯟꯗꯤꯅ ꯃꯔꯥꯟ ꯁꯤꯈ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯟꯗꯒꯤ ꯆꯦꯟꯈꯤꯕ ꯔꯤꯐ꯭ꯌꯨꯖꯤ ꯃꯁꯤꯡ ꯑꯗꯨ ꯑꯉꯛꯄ ꯌꯧꯅ ꯉꯁꯤ ꯂꯥꯈ 15 ꯌꯧꯔꯦ ꯍꯥꯏꯅ UNHCR ꯆꯤꯐ ꯒ꯭ꯔꯥꯟꯗꯤꯅ ꯇ꯭ꯋꯤꯠ ꯇꯧꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯩꯕꯥꯛ ꯃꯅꯨꯡꯗꯁꯨ ꯑꯇꯣꯞꯄ ꯃꯤ ꯂꯥꯈ 10 ꯂꯣꯝꯁꯨ ꯃꯩ ꯃꯀꯩ ꯊꯥꯗꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯐꯥꯔꯦ꯫ ꯃꯁꯤꯒꯤ ꯋꯥꯈꯜ ꯌꯥꯎꯗꯕ ꯂꯥꯟ ꯑꯁꯤꯅ ꯃꯤ ꯂꯥꯈ ꯀꯌꯥꯕꯨ ꯅꯝꯗꯨꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯊꯥꯗꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯈꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯀꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯃꯥꯏꯒ꯭ꯔꯦꯁꯟꯒꯤ ꯋꯥꯉꯥꯡꯂꯣꯏ ꯄꯥꯎꯜ ꯗꯤꯂꯣꯅ ꯌꯨꯀ꯭ꯔꯦꯟꯗꯒꯤ ꯂꯥꯟꯖꯦꯟꯅꯈꯤꯕ ꯃꯤ ꯂꯥꯈ 15 ꯔꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯇꯩ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯤꯑꯣꯏ ꯂꯥꯈ 1,13,600ꯁꯨ ꯌꯥꯎꯏ ꯍꯥꯏꯈꯤ꯫ ꯔꯨꯁꯤꯌꯥꯅ ꯂꯥꯟꯗꯥꯈꯤꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯇꯦꯔꯤꯇꯣꯔꯤ ꯃꯅꯨꯡꯗ ꯀꯦꯞꯇ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯤ ꯃꯤꯂꯤꯌꯟ 38 ꯍꯦꯟꯅ ꯂꯩꯈꯤ꯫ ꯂꯥꯟꯖꯦꯟꯅꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯍꯦꯟꯕꯗꯤ ꯄꯣꯂꯦꯟꯗ ꯆꯠꯈꯤ꯫ ꯂꯥꯟ ꯑꯗꯨ ꯍꯧꯈꯤꯕ ꯃꯇꯨꯡꯗ ꯀꯤꯞ ꯁꯤꯇꯤꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡ ꯃꯤꯂꯤꯌꯟ 3.5ꯀꯤ ꯇꯪꯈꯥꯏ ꯑꯃꯔꯣꯝꯗꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯁꯤꯇꯤ ꯑꯗꯨꯒꯤ ꯃꯤꯌꯔ ꯀ꯭ꯂꯤꯆꯀꯣꯅ ꯍꯥꯏꯈꯤ꯫ ꯃꯣꯁꯀꯣꯒꯤ ꯇ꯭ꯔꯨꯞꯁꯤꯡꯅ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯈꯤꯕꯒ ꯔꯨꯁꯤꯌꯥꯅ ꯉꯁꯤ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯃꯌꯥꯏ ꯊꯪꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯅꯤꯄ꯭ꯔꯣ ꯁꯤꯇꯤꯗ ꯁꯤꯚꯤꯂꯤꯌꯟ ꯇꯥꯔꯒꯦꯠꯁꯤꯡꯗ ꯑꯦꯇꯦꯛꯁꯤꯡ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯔꯛ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯒ ꯔꯨꯁꯤꯌꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯁꯤꯡꯗ ꯑꯐꯕ ꯑꯍꯣꯡꯕ ꯑꯃ ꯎꯔꯦ ꯍꯥꯏꯅ ꯔꯨꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯈꯔ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯉꯁꯤ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯍꯥꯏꯈꯤ, ꯑꯗꯨꯕꯨ ꯃꯔꯤꯛ ꯆꯨꯝꯕꯁꯤꯡꯗꯤ ꯄꯟꯈꯤꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯐꯕ ꯑꯍꯣꯡꯕ ꯈꯔ ꯂꯩꯔꯦ ꯍꯥꯏꯅ ꯄꯥꯎꯗꯝꯂꯛꯈ꯭ꯔꯦ ꯍꯥꯏꯅ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯕꯦꯂꯥꯔꯁꯀꯤ ꯃꯍꯥꯛꯀꯤ ꯐꯝꯃꯥꯟꯅꯕ ꯑꯂꯦꯛꯖꯦꯟꯗꯔ ꯂꯨꯀꯥꯁꯦꯟꯀꯣꯒ ꯎꯅꯕ ꯑꯃꯗ ꯍꯥꯏꯈꯤ꯫ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒ ꯃꯣꯁꯀꯣꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯕ ꯌꯨꯝꯐꯝ ꯑꯃꯗ ꯐꯖꯅ ꯃꯈꯥ ꯆꯠꯊꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯍꯤꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯃꯔꯤꯛ ꯆꯨꯝꯅ ꯐꯣꯡꯗꯣꯛꯈꯤꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯨꯀꯥꯁꯦꯟꯀꯣꯒ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒ ꯈꯟꯅꯒꯅꯤ ꯍꯥꯏꯅ ꯇꯦꯂꯤꯚꯤꯖꯟꯗ ꯋꯥ ꯉꯥꯡꯕꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯂꯥꯟ ꯑꯁꯤꯗ ꯔꯨꯁꯤꯌꯥꯒꯤ ꯃꯥꯏꯊꯤꯕ ꯀꯌꯥꯃꯔꯨꯝꯒꯤꯗꯃꯛ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯨꯇꯤꯟꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯖꯦꯅꯔꯦꯜꯁꯤꯡ ꯃꯐꯝ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ ꯍꯥꯏꯅ ꯌꯨꯀ꯭ꯔꯦꯟꯅ ꯐꯣꯡꯗꯣꯛꯂꯛꯈ꯭ꯔꯦ꯫ ꯂꯥꯂꯣꯡ ꯅꯤꯡꯊꯤꯖꯅ ꯆꯠꯇꯕꯒꯤꯗꯃꯛ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯨꯇꯤꯟꯅ ꯐꯦꯗꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯥꯔꯚꯤꯁ FSB ꯑꯗꯨ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯗꯤꯐꯦꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯂꯦꯛꯁꯤ ꯗꯦꯅꯤꯂꯣꯚꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯔꯨꯁꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤ ꯖꯦꯅꯔꯦꯜ 9 ꯃꯐꯝ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯥꯟꯒꯤ ꯇꯦꯛꯁꯤꯁ ꯍꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯄꯥꯎꯆꯦ ꯌꯨꯀ꯭ꯔꯦꯅꯤꯌꯟꯁꯀ ꯄ꯭ꯔꯚꯥꯗꯥꯒꯤ ꯋꯥꯔꯣꯜ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯑꯅꯧꯕ ꯖꯦꯅꯔꯦꯜꯁꯤꯡ ꯍꯥꯞꯈ꯭ꯔꯦ꯫ ꯔꯨꯁꯤꯌꯥꯟ ꯐꯦꯗꯔꯦꯁꯟꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯏ꯫ ꯃꯈꯣꯏ ꯍꯧꯖꯤꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯅ ꯍꯥꯏꯕ ꯉꯝꯃꯤ ꯍꯥꯏꯅ ꯗꯦꯅꯤꯂꯣꯚꯅ ꯍꯥꯏꯔꯤ꯫ ꯔꯨꯁꯤꯌꯥꯟꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤ ꯑꯁꯨꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯀꯅꯤ ꯍꯥꯏꯕꯁꯤ ꯀꯩꯗꯧꯉꯩꯗ ꯈꯟꯈꯤꯗꯦ ꯍꯥꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯗꯤꯐꯦꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯈꯤ꯫ ꯑꯗꯨꯝ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯍꯥꯏꯈꯤ꯫ ꯃꯗꯨ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯒꯗ꯭ꯔꯥ? ꯆꯨꯝꯃꯤ, ꯃꯗꯨ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯒꯅꯤ꯫ ꯌꯦꯛꯅꯕ ꯑꯁꯤꯒꯤ ꯃꯄꯥꯡꯒꯜ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯥꯏꯊꯣꯛꯅ ꯈꯟꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇ ꯆꯩꯊꯦꯡ ꯄꯤꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯣꯛꯁꯇꯤꯡꯒꯨꯝꯅ ꯎꯐ꯭ꯔꯥꯛꯅ ꯁꯤꯠꯂꯒ ꯆꯪꯁꯤꯜꯂꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯗꯦꯅꯤꯂꯣꯚꯅ ꯃꯈꯥ ꯇꯥꯈꯤ꯫ ꯌꯨꯀ꯭ꯔꯦꯟ ꯃꯄꯥꯡꯒꯜ ꯁꯣꯜꯂꯤ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯂꯥꯟꯗꯥꯔꯕꯗꯤ ꯂꯥꯏꯅ ꯃꯥꯏꯊꯤꯗ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤꯗꯃꯛ ꯁ꯭ꯄꯥꯏ ꯑꯦꯖꯦꯟꯁꯤ KGBꯒꯤ ꯃꯍꯨꯠ ꯁꯤꯜꯍꯧꯕ FSBꯒꯤ ꯀꯃꯥꯟꯗꯔꯁꯤꯡꯕꯨ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯨꯇꯤꯟꯅ ꯃꯩ ꯍꯧꯅ ꯁꯥꯎꯈꯤ ꯍꯥꯏꯅ ꯄꯥꯎꯆꯦ ꯑꯗꯨꯅ ꯍꯥꯏꯈꯤ꯫
Russian special military operation amani haiba adu Ukraine da haukiba matung da Russian force in hauji phawda Ukraine ki military installation listing hom chari tara hom dai thu haikre and power agency Reuters na haike hauji Ukraine ki konung de attack sa thanabagi thorang to boiba mana awang thangba mai kai dagi kip tamna lakiba Russian military kalam ama anovo poison sing da sai thong nakre madu satellite image got ke Russia da Ukraine ki Kharkiv ta leiba nuclear facility da bomb tha dakre Russian forcing na Ukraine ki anisubak khwadi ki chawba city Kharkiv ta leiba nuclear research facility amada bombing attack sa thakre ani iranumita Ukrainian authorities in phongdokre Facebook post amada Ukraine ki state nuclear regulatory inspectorate na haiki madudi Kharkiv Institute of Physics and Technology de sagol sendamit ki ahing da bombing tawkiba asin source of neutron nuclear research subcritical unit source the power supply lepan ke state regulator asigi matung ina bomb ge attack atuna maram oiduni unit aduda power supply ki thabok pomli lepre amasung building adu ki pan thangba saruk sing amanga ta thokle saradu da mang takli basing authority sing ne yengsilli regulator asida makhatana hai source of neutron asi nuclear physics radiation material science biology chemistry ki lamsing da scientific and practical studies sing phang thokpa yana ba mong da design thokibani Masing matada source of neutron na medical radio isotope sing suputhoki February 13 da lan auki badagi Russia na Ukraine ki nuclear sizing da target tawtuna lagle Maragasi da Russia amadi Ukraine ki maragta wari sana khibada kumang joksin bangam khidre Russia ki lanmi sing kip tamna sangsin na ba honari Russia amadi Ukraine ki maragta sisber thamna ba amadi humanitarian ki webi mungching da mateng pangna ba honaba maragta wari sana bada kumang jangchin bangam khidre Wari sana pada kumang chawsin bangam kidre Maragasi Russia ki lan mission Ukraine ki capital kip tamna maikai ani dagi thomsil laga landa sinan da bakhonari ana official report amaki matungina phongdoragle President Putin na foreign volunteers sing sinaraga Ukraine da lantheng nan gadore Russia ki President Vladimir Putin na foreign volunteers sing ba Ukrainian force ki mayukta lantheng nan bataksin kre an official report amaki matungina phongdogle Russian Security Council ki meeting amada warol period na President Vladimir Putin hai kebada Kanaguma Biriba ki Musin Russia Sagat force as a lanting of a palanting of a pamlabade. Madugia but the pigane. Russia Levagasi Syria gi long standing alliance amadi Moscow asi Syria Tanatana by Yadraba Amasawere. President Putin make it Syria President Basar al Assad Pasawalibane. Selgi Wafam Yaudan Donbass to Leva Miamatin pumping by Yauragadi Ukraine da lanting as the Jabin and the Bagua from Taxile. Russia ki Defense Minister Sergei Shoigu na haikibada Middle East volunteer lising taragatar lomihan basing Ukraine da sangdo na lantheng naribani Russia lebagasi Syria gi onadi tungkoina samina gadabay lai amane Syria da civil war amma thoklingai cherakasi da Putin na Syria ki President Bashar al-Assad pasawale Selgi wakhalon jawda masagi adingba pampa matungina thabak tawa pamlagadi Donbass ta leipam biwasing mateng pangna da balak biro aipo wafum khangale Russia ki Defense Minister Sergei Shoigu na Farava Western ki anti-tank missile system sung utoke. Ukrainian ki President Volodymyr Zelensky na haribana Syria ki dagu tarang tawbasing aduna. Biyay ba kilam damda layri ba miyosing hana ba kitamakta laglagani. British Army ki sagolsen British Army ki person orambasing jawna foreign fighters sing na Ukraine da Russia ki lantheng nana bagi damak thonglare. Zelensky na makata na haikibada haujuk fawda foreign lising taraga tarum hen bana lan sokna ba yawi haina lagle. US the best of Middle East Institute ki analyst oiba Sarlister na haikibada President Assad ki regime asin Ukraine da lami sing tha baure makhoi singa ki marakta further cans yaure hauju fabu ki orli pipim asida Syria da ki recruitment sing tawi abi khudam sangtam sing phangbalai Ukraine da landarak li Russia ki force in anavu and tongan ba area sin attack tawba haure Ukraine ki awang nong chup thang badal leiba Luxta jet engine factory amadi airfield da target tawge sadhariba lan asin maram oraga million 2.5 di lanjana khre US ke officials na phongdo kibda Russian handak Syria ki fighter recruit tawraga Ukraine da landa sinba asida sinna dawre US ke President Joe Biden na Ukraine da Russia na landa silba asida maram oraga Russia na normal oina trade ki lainari bambari asi loisan na bataksin khre Russian import ki tariff na sing baso hengalagani United States amadi masigi ally wana satminari ba kangpo sing asida Russia ki President Vladimir Putin ba Ukraine da sathaki balana si loisan na bataksin lebane Attack sa thrakring ay ki mang oina na Google na Ukraine ki Android user sing da year red alert sing tharagane Google na Ukraine ki Android user sing da year red alert sing thana da bagi damak thabak paikat pa hukre
एलआरसिंग अदु यूजरसिंग अदु की मनाक्ता अटैक सत्रक्ट्रिंगै की मार्क ओइना मखोइगी फोनसिंग दा हक्तिना थागदौरिबने यूक्रेन गवर्नमेंट हाजिरकपदगी अमसुंग गवर्नमेंट असिगी मतेंग लोइना गूगल ना यूक्रेन की एंड्रॉइड फोनसिंग की दमक्ता रैपिड ईयर रेड अलर्ट सिस्टम अमा चटनहनबा हौरगने गूगल की ग्लोबल अफेयर्स के प्रेसिडेंट कैन वॉकर फोंदोखिबदा थबकसी लेबाकतुगी हौसिक लेरिबा ईयर रेड अलर्ट सिस्टम सिंग मतेंग पांगनबा पाइखतकदौरिबने अमसुंग मसे यूक्रेनियन गवर्नमेंट हौसिक डिलीवर तौरिबा अलर्ट सिंग जंफम ओइगने एंड्रॉइड नोटिफिकेशन सिंग यूक्रेनियन गवर्नमेंट थाबा अलर्ट सिंग द पेज तौगने सागोल सनमी की अथेंगबदा वर्कर स्टेटमेंट अमदा हाइके यूक्रेन की मियोय मिलियन क्याना हौजिक खुदोंग थिबन नंगलोइदबा मफुमदा संचिननबा होनबदा एयर स्ट्राइक अलर्ट सिंग मपान तांगले गूगल हारी मदुदी लान मरम ओइदन रमदम अदुद लेटर मसिंग हेखलगलिबा रेफ्यूजी सिंग बो मतिंग पांगनबा हौजिक रेफ्यूजी सिंग दा सर्विस सोइदल फागननबा की पांबाई सिंग डेवलप तवे ngasi hawraga Ukraine ka jumthakna na leiripa lebak sing dagi hotel mapusin na makhoi gi business profile da refugees sing da makhoi na free na tragna discount da accommodation piri na tragna piri habadu khangan gadabani ana companies na statement adu da paningi mahata statement adu na haiki local business sing da makhoi gi business profile da tongan ba service sing offer to da Ukraine ke refugees sing ba mateng pang gadabani lagli fa sayul khara asda ikone information asi compile tawga loinana aikhoina miyoising asibo search amasung map singda mafam sing thuna thi ba ngamalagani ana google na makha take aribada content sing asigi maru pau khara asibo pau tamjariba manipur local news youtube channel amadi facebook page asidagi yengbiriba punamak pathaga jari channel asada tumda kanarabadi subscribe tawi tri page na subscribe tawir moloinana like and share tawu su khawbi gnam punamak pau amakhana thaga jari